ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯃꯣꯏ ꯃꯥꯅ ꯄꯥꯝꯖꯕ, ꯋꯥꯈꯜ ꯃꯥꯅ ꯈꯟꯈꯤꯕ, ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯇꯕꯁꯨ ꯅꯠꯇꯦ꯫ ꯁꯅꯥꯖꯥꯎꯕ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯋꯥꯀꯤꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯃꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯍꯧꯒꯠꯂꯝꯗꯕꯗꯨꯗ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯍꯩ ꯃꯃꯥ, ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ? ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯀꯥꯟꯁꯤꯗ ꯃꯤꯠ ꯃꯥꯒ ꯂꯥꯎꯅꯗ꯭ꯔꯤꯁꯤꯕꯨ? ꯃꯤꯒꯤ ꯏꯃꯨꯡꯅ ꯗꯨꯛ ꯊꯥꯟꯗꯅ ꯂꯣꯏꯅꯈ꯭ꯔꯦ, ꯅꯣꯏꯅ ꯑꯗꯨꯗ ꯀꯩꯗꯧꯔꯤꯒꯦ? ꯁꯈꯤꯗꯨ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ? ꯇꯥꯅꯤꯡꯗꯕꯅ ꯌꯥꯗ꯭ꯔꯦ꯫ ꯅꯈꯣꯅꯦꯅ ꯏꯌꯥꯛ ꯌꯥꯛꯈꯩ, ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯅ ꯉꯥꯎꯁꯤꯟꯅꯔꯤꯅꯣ ꯈꯪꯗꯦ, ꯅꯨꯡꯁꯤꯗꯕꯅ ꯅꯥꯔꯦ꯫ ꯍꯩ, ꯀꯔꯤ ꯍꯥꯏꯕ? ꯋꯥꯀꯤꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯤꯕ ꯑꯩꯕꯨ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯍꯜꯂꯛꯏ ꯀꯥꯏꯅ? ꯅꯪ ꯂꯤꯆꯩ ꯑꯁꯤꯅ ꯁꯥꯟꯊꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯑꯣꯍꯣ, ꯇꯧꯔꯦꯗꯣ ꯑꯃꯨꯛ, ꯑꯩꯅ ꯑꯃ ꯉꯥꯡꯂꯒ ꯃꯥꯅ ꯑꯃ ꯇꯥꯕꯤꯁꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯂꯒ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯅꯦꯕ꯫ ꯅꯆꯥ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯗꯨꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ? ꯍꯧꯒꯠꯂꯝꯈꯤꯔꯣꯏ ꯃꯥꯁꯨ, ꯃꯃꯥꯁꯤꯒ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯅꯤꯒꯦ? ꯑꯗꯨꯝ ꯁꯤꯠꯇꯗꯅ ꯂꯩꯕ ꯇꯥꯕ꯫ ꯇꯣꯔꯣꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯄꯥꯕ, ꯅꯪꯃꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯗꯤ ꯃꯤꯅꯗꯤ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯟꯈꯤꯗꯣꯏꯅꯣ? ꯅꯆꯥꯒꯤ ꯃꯥꯏꯁꯨ ꯈꯔ ꯌꯦꯡꯕꯤꯌꯣ꯫ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯗꯨꯅ ꯂꯩꯔꯤꯁꯦ ꯂꯩꯅꯤꯡꯗꯅ ꯂꯩꯕ ꯃꯥꯜꯂꯨꯔꯕ꯭ꯔꯣ? ꯑꯩꯅ ꯍꯦꯟꯅ ꯄꯥꯅꯤꯡꯉꯤꯅꯤ, ꯑꯗꯨꯗ ꯅꯨꯄꯥꯗꯣ ꯂꯩꯇꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯍꯦꯟꯅ ꯅꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯅꯤꯡꯗꯤꯌꯦ꯫ ꯄꯤꯔꯣꯗꯅ ꯅꯨꯄꯥꯗꯨ ꯂꯩꯔꯗꯤ ꯄꯥꯟꯈ꯭ꯔꯒꯦ꯫ ꯁꯅꯥꯖꯥꯎꯕꯅ, ꯍꯥꯏ ꯋꯥꯊꯤꯕꯤꯒꯤ ꯃꯆꯥ, ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯗꯅ ꯂꯩꯔꯤꯕ ꯅꯪ ꯍꯥꯟꯅ ꯄꯥꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯕꯨ ꯍꯥꯟꯅ ꯄꯥꯜꯂꯣ ꯍꯥꯏꯔꯤꯁꯤꯕꯨ? ꯍꯩ, ꯅꯃꯥꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯇꯉꯥꯏ ꯐꯗꯅ ꯅꯃꯥꯁꯤꯅ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯈꯔꯁꯨ ꯈꯟꯅꯕ ꯌꯥꯕ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯈꯪꯗꯦ, ꯑꯩ ꯅꯃꯥꯗ ꯍꯥꯟꯅ ꯍꯥꯏꯅꯧ꯫ ꯁꯈꯤꯅ, ꯌꯥꯔꯦ ꯏꯕꯦꯝꯃ, ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯑꯗꯤꯅꯦ ꯅꯪꯁꯨ ꯊꯕꯛ ꯇꯧꯖꯔꯨꯔꯣ꯫ ꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯨꯔꯗꯤ ꯀꯔꯤꯅꯣꯃ ꯁꯣꯏꯗꯅ ꯇꯧꯔꯛꯂꯅꯤ꯫ ꯁꯤ ꯍꯥꯏꯅ ꯇꯣꯔꯣꯁꯇꯨ ꯐꯦꯠ ꯂꯥꯎꯅ ꯆꯪꯈ꯭ꯔꯦ꯫ ꯁꯈꯤꯅ, ꯃꯣꯏ ꯄꯥꯕꯨꯡ, ꯉꯥꯏꯍꯥꯛ ꯂꯩꯕꯤꯍꯧꯈꯣ, ꯑꯩ ꯏꯁꯥꯒꯁꯦ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥꯖꯥꯎꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯇꯥꯔꯝꯃꯤ꯫ ꯃꯊꯟꯇꯒ ꯅꯣꯛꯆꯔꯒ ꯍꯥꯏꯖꯩ, ꯀꯔꯤꯅꯣꯅꯦ, ꯑꯩꯁꯤꯕꯨ ꯁꯛ ꯀꯌꯥꯝ ꯐꯖꯕ ꯖꯥꯠꯅꯣ? ꯅꯍꯥꯒ ꯃꯥꯜꯂꯤꯕ ꯖꯥꯠꯂ? ꯃꯣꯏ ꯃꯌꯥꯝꯅ ꯀꯤꯔꯤ ꯀꯤꯔꯤ ꯇꯛꯇꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯂꯣ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯐꯔꯦ, ꯅꯣꯏꯅꯕꯨ ꯌꯥꯔꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯀꯅꯥꯅꯣ ꯀꯣꯛ ꯄꯨꯁꯤꯜꯂꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯈꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤ꯫ ꯁꯣꯝꯗꯁꯨ ꯀꯣꯛꯆꯥꯎꯒ ꯂꯨꯈꯣꯏꯒꯗꯨ ꯋꯥꯔꯤ ꯇꯧꯗꯅ ꯂꯝꯕꯤꯗ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯈꯛ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯂꯤ꯫ ꯂꯨꯈꯣꯏꯅ, ꯏꯇꯥꯎ, ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯅꯤꯁꯤ ꯂꯪꯅꯁꯤꯔꯥ? ꯀꯣꯛꯆꯥꯎꯅ, ꯑꯃꯨꯛ ꯊꯤꯅ ꯉꯥꯡꯂꯝꯗꯅ ꯆꯣꯞꯅꯅꯤꯀꯣ꯫ ꯀꯩꯒꯤ ꯆꯣꯞꯇꯣꯏꯕ? ꯑꯩꯈꯣꯏꯁꯦ ꯄꯥꯈꯪꯅꯤ, ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯂꯛꯅꯗ꯭ꯔꯗꯤ ꯃꯧꯗ ꯂꯛꯅꯔꯨ ꯌꯥꯕ꯭ꯔꯣ? ꯅꯪꯁꯨꯕ ꯂꯤꯁꯤꯜꯂꯛꯇꯅ ꯄꯥꯈꯪꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕ ꯀꯔꯤꯅꯣ? ꯑꯁ, ꯌꯥꯔꯤꯕ ꯅꯪꯁꯨ, ꯃꯤ ꯇꯥꯅꯤ꯫ ꯑꯣ ꯂꯩꯁꯥꯕꯤ ꯑꯅꯤ, ꯑꯩꯈꯣꯏꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ? ꯀꯗꯥꯏ ꯆꯠꯂꯤꯅꯣ? ꯅꯨꯄꯤ ꯑꯃꯅ, ꯀꯣꯏꯆꯠ ꯆꯠꯄꯤ ꯁꯥꯟꯅꯔꯤꯅꯦ, ꯊꯕꯛ ꯂꯩꯇꯗꯅ꯫ ꯂꯨꯈꯣꯏꯅ, ꯏꯁ, ꯈꯣꯟꯗꯥ ꯁꯤꯗꯤ ꯍꯥꯎꯇꯤꯍꯦ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯁꯦ ꯍꯥꯏꯕꯨ ꯌꯥꯝꯅ ꯊꯦꯡꯂꯕ꯭ꯔꯣ? ꯌꯥꯏꯌꯦ, ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯅꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ? ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯒ ꯀꯔꯤ ꯋꯥꯔꯤꯅꯣꯏ? ꯕꯤꯠꯀ ꯂꯩꯇꯦꯍꯦ꯫ ꯍꯩꯃꯥ, ꯅꯣꯏꯕꯨ ꯄꯥꯈꯪꯂꯣ? ꯑꯩꯈꯣꯏꯗꯤ ꯄꯨꯄꯨ ꯃꯥꯜꯂꯨꯔꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯀꯣꯛꯆꯥꯎꯅ, ꯑꯩꯅ ꯉꯁꯥꯏꯅ ꯇꯧꯔꯨꯅ ꯍꯥꯏꯗ꯭ꯔꯣ? ꯈꯣꯟꯖꯦꯜꯅꯦꯅ ꯅꯨꯄꯤꯒꯤꯁꯨ ꯃꯥꯟꯗꯦ, ꯅꯨꯄꯥ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯂꯨꯈꯣꯏꯅ, ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ꯫ ꯑꯣ, ꯇꯨꯡꯗ ꯌꯦꯡꯂꯒꯅ ꯅꯨꯄꯤ ꯃꯥꯟꯕꯤ, ꯈꯣꯟꯖꯦꯜ ꯇꯥꯔꯒꯅ ꯅꯨꯄꯥ ꯃꯥꯟꯕꯤ, ꯑꯃꯨꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯑꯣ, ꯅꯁꯛꯇꯨ ꯌꯦꯡꯒꯦ꯫ ꯀꯔꯤ? ꯑꯩꯈꯣꯏꯕꯨ ꯅꯨꯄꯥ ꯃꯥꯟꯕꯤ ꯀꯥꯏꯅ? ꯅꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯁꯤ ꯍꯥꯏꯅ ꯁꯥꯎꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯀꯣꯛꯆꯥꯎꯅ,
ꯎꯏꯃ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯍꯧ ꯊꯥꯗꯅ ꯆꯦꯟꯈꯤ ꯂꯨꯈꯣꯏꯅ ꯑꯩꯈꯣꯏꯅꯗꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯂꯛꯅꯔꯨꯔꯒ ꯅꯨꯄꯤ ꯁꯥꯕꯤ ꯑꯣꯏꯔꯝꯃꯕ ꯃꯥꯁꯨ ꯀꯣꯛꯆꯥꯎꯕꯨ ꯇꯥꯟꯅꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯏꯁ ꯅꯨꯄꯤ ꯂꯛꯅꯔꯤꯅꯤ ꯀꯥꯏꯅ ꯃꯁꯛꯁꯤꯡꯁꯤꯒ ꯆꯤꯔꯥꯏ ꯏꯇꯥꯡ ꯍꯤꯛꯇꯥꯡꯈꯩ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯦꯟꯅ ꯅꯍꯥ ꯃꯥꯜꯂꯦꯃꯤ ꯑꯅꯤꯗꯨꯁꯨ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯨꯈꯣꯏꯅ ꯏꯗꯥꯎ ꯉꯥꯏꯈꯣꯃꯤ ꯆꯠꯃꯤꯟꯅꯁꯦꯕ ꯀꯔꯤꯅꯣ ꯅꯊꯟꯇ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯤꯗꯨꯕꯣ ꯀꯣꯛꯆꯥꯎꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯁꯛꯇꯨ ꯀꯔꯤꯅꯣ ꯑꯗꯨꯗꯗꯤ ꯑꯗꯨꯝ ꯆꯦꯟꯕ ꯇꯥꯕ ꯑꯗꯣ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯌꯦꯡꯗꯤ ꯑꯩ ꯅꯨꯄꯤ ꯎꯅꯕ ꯆꯠꯇꯣꯏꯅꯤ ꯅꯪꯁꯨ ꯌꯥꯎꯔꯨꯁꯤꯗꯅ ꯃꯃꯥꯟꯅꯕꯤ ꯌꯥꯎꯔꯛꯀꯅꯤ ꯅꯪꯒꯁꯦ ꯈꯪꯅꯍꯧꯕ ꯌꯥꯏꯗꯅ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯀꯣꯏꯔꯤꯕ ꯑꯩꯉꯣꯟꯗꯒ ꯑꯃꯠꯇ ꯍꯥꯏꯗꯦꯅꯦ ꯑꯩꯁꯨ ꯑꯃꯨꯛꯇ ꯎꯅꯗ꯭ꯔꯤꯌꯦ ꯍꯌꯦꯡꯅ ꯑꯍꯥꯟꯕꯅꯦ ꯎꯅꯗꯣꯏꯁꯦ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯑꯗꯣ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯁꯦꯕ ꯑꯩ ꯏꯊꯟꯇ ꯆꯠꯄꯗꯣ ꯏꯀꯥꯏꯗꯧꯕꯅꯤ ꯀꯣꯛꯆꯥꯎꯅ ꯄꯨꯡ ꯀꯌꯥꯗ ꯆꯠꯁꯦ ꯍꯥꯏꯅꯣ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯗꯣ ꯐꯔꯦ ꯑꯩꯁꯨ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯂꯩꯍꯧꯔꯒꯦ ꯂꯩꯍꯧꯔꯣ ꯑꯗꯣ ꯍꯌꯦꯡ ꯁꯣꯏꯅꯗꯕꯤ ꯀꯣꯛꯆꯥꯎꯗꯣ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯊꯝꯕꯥꯜꯅ ꯏꯆꯥꯗꯤ ꯀꯗꯥꯏ ꯌꯧꯔꯨꯔꯕ ꯋꯥꯔꯝꯂꯅꯤ ꯀꯣꯏꯆꯠ ꯆꯠꯄꯗ ꯂꯥꯛꯑꯣ ꯏꯃꯥꯅ ꯈꯣꯛꯂꯤꯕ ꯍꯩꯁꯦ ꯆꯥꯔꯣ ꯂꯥꯎ ꯀꯣꯛꯆꯥꯎ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤ ꯍꯩꯅꯣ ꯁꯤꯕꯣ ꯏꯃꯥ ꯌꯥꯝ ꯍꯥꯎꯗꯧꯕ ꯃꯥꯜꯂꯤ ꯑꯣ ꯅꯅꯦ ꯇꯣꯝꯕꯤꯅ ꯄꯤꯔꯝꯕꯅꯦ ꯑꯗꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯅꯨꯄꯤꯒ ꯑꯃꯠꯇ ꯊꯤꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯃꯥ ꯑꯩꯁꯦ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯋꯥꯈꯜ ꯈꯔꯁꯨ ꯇꯥꯕ ꯌꯥꯔꯦꯕ ꯏꯃꯥꯅ ꯂꯩꯔꯤꯉꯩ ꯅꯪꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯈꯪꯖꯍꯧꯔꯗꯤ ꯐꯩꯗꯅ ꯅꯪꯒꯤ ꯈꯟꯕꯗ ꯏꯃꯥꯁꯦ ꯁꯤꯕ ꯉꯝꯗ꯭ꯔꯕꯅꯤ ꯀꯣꯛꯆꯥꯎ ꯃꯀꯣꯛꯇꯨ ꯒꯣꯔꯣ ꯍꯣꯠꯂꯒ ꯍꯣꯏ ꯏꯃꯥ ꯑꯩꯅ ꯍꯦꯟꯅ ꯄꯨꯁꯤꯟꯅꯤꯡꯂꯕꯅꯤ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯂꯩꯇꯕꯒꯤ ꯁꯛ ꯍꯥꯏꯔ ꯏꯃꯥꯅ ꯍꯩꯖꯤꯟꯗꯅ ꯊꯤꯅ ꯄꯣꯛꯄꯤꯔꯤ ꯑꯗꯨꯅꯗꯤ ꯅꯨꯄꯤ ꯑꯃꯠꯇꯅ ꯌꯥꯕꯤꯗ꯭ꯔꯦ ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯏꯃꯥ ꯍꯣꯏꯒꯤ ꯃꯔꯥꯜ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯊꯤꯅ ꯄꯣꯛꯄꯤꯔꯝꯕꯒꯦ ꯀꯔꯤꯕꯨ ꯆꯥꯔꯒ ꯄꯣꯛꯄꯅꯣ ꯈꯪꯗꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯊꯤꯅ ꯊꯣꯛꯂꯛꯏꯁꯦ ꯑꯣ ꯑꯩ ꯂꯧꯔꯗꯤ ꯈꯔꯁꯨ ꯐꯖꯒꯗꯕ ꯅꯄꯥ ꯂꯧꯗꯅꯅꯦ ꯊꯤꯔꯤꯕ ꯅꯁꯛꯇꯣ ꯊꯤꯁꯨ ꯊꯤꯈ꯭ꯔꯕꯅꯤ ꯅꯄꯥꯒꯤ ꯃꯁꯛꯇꯣ ꯅꯪꯗꯤ ꯎꯍꯧꯗ꯭ꯔꯕꯅꯤꯅ ꯈꯪꯂꯝꯂꯔꯣꯏ ꯏꯁ ꯄꯥꯕ ꯃꯁꯛ ꯊꯤ ꯍꯥꯏꯔꯒ ꯏꯃꯥꯅ ꯀꯃꯥꯏꯅ ꯂꯩꯔꯛꯏꯕ ꯊꯤꯔꯁꯨ ꯃꯒꯨꯟꯒ ꯂꯩꯕ꯭ꯔꯕ ꯈꯣꯏ ꯄꯥꯕꯗꯣ ꯑꯣ ꯐꯥꯔꯤꯕ ꯅꯃꯥ ꯑꯩꯁꯦ ꯅꯄꯥꯅ ꯐꯥꯔꯒ ꯂꯧꯔꯤꯕ ꯑꯩꯅ ꯄꯥꯝꯗꯅꯒ ꯂꯩꯈꯤꯕ ꯅꯠꯇꯦ ꯁꯤ ꯍꯥꯏꯅ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯀꯨꯂꯨꯈꯣꯏꯗꯨ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯈꯛꯁꯨ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯨꯈꯣꯏꯒ ꯀꯣꯛꯆꯥꯎꯒꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯂꯨꯈꯣꯏꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯣꯟꯊꯣꯔꯛꯏ ꯑꯃꯅ ꯃꯃꯤꯠ ꯐꯩꯔꯝꯃꯤ ꯑꯃꯅ ꯃꯆꯤꯟ ꯆꯥꯎꯔꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯑꯃꯨꯛꯇꯪ ꯃꯇꯤꯟꯗꯨ ꯀꯨꯠ ꯂꯥꯎꯅꯒ ꯌꯣꯠꯊꯩ ꯂꯨꯈꯣꯏꯅ ꯑꯩꯒꯤ ꯃꯤꯡꯅ ꯂꯨꯈꯣꯏ ꯑꯗꯨꯒ ꯏꯇꯥꯎ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯣꯛꯆꯥꯎ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤꯅ ꯐꯩꯆꯠ ꯏꯃꯥꯟꯅꯕꯤ ꯑꯁꯤꯒꯤꯅ ꯆꯤꯟꯖꯥꯎ ꯑꯗꯨ ꯂꯨꯈꯣꯏ ꯏꯕꯥꯅꯤ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤꯔꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯥꯟꯅꯍꯧꯔꯁꯅꯤ ꯍꯣꯏ ꯌꯥꯏꯌꯦ ꯀꯩꯅꯣ ꯂꯨꯈꯣꯏ ꯑꯗꯨ ꯄꯥꯈꯠꯂꯤꯗꯨꯅ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯏꯉꯥꯎ ꯉꯥꯎꯔꯤ ꯂꯨꯈꯣꯏ ꯍꯥꯏꯗꯣ ꯑꯩꯅꯦ ꯑꯩ ꯁꯤꯗ ꯂꯩꯔꯤ ꯅꯪꯅ ꯏꯃꯥꯟꯅꯕꯗꯨꯗ ꯌꯦꯡꯂꯤꯗꯣ ꯀꯩꯒꯤꯅꯣ ꯍꯦꯔ ꯂꯨꯈꯣꯏ ꯑꯩꯅ ꯅꯣꯏꯒꯤ ꯅꯃꯥꯟꯅꯕꯁꯤꯗ ꯀꯗꯥꯏꯗ ꯌꯦꯡꯈ꯭ꯔꯒꯦ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯌꯦꯡꯂꯤꯁꯦ ꯆꯤꯟꯖꯥꯎꯅ ꯂꯨꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯁꯤꯅ ꯌꯦꯡꯂꯤꯁꯦ ꯅꯪꯉꯣꯟꯗꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤꯁꯤ ꯈꯪꯗ꯭ꯔꯣ ꯃꯃꯤꯠꯁꯦ ꯈꯔ ꯐꯩꯕꯁꯤꯗ ꯅꯃꯥꯟꯅꯕꯁꯤꯗ ꯌꯦꯡꯕ ꯃꯥꯟꯕꯩ ꯋꯥꯅꯤ ꯑꯩꯃ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯅꯠꯇꯕꯩ ꯅꯤꯡꯂꯨꯔꯦ ꯑꯩꯉꯣꯟꯗꯅꯦꯕ ꯌꯦꯡꯂꯤꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯈ꯭ꯔꯦꯗ ꯃꯃꯤꯠ ꯑꯃꯅ ꯏꯇꯥꯎꯗ ꯑꯃꯅ ꯑꯩꯉꯣꯟꯗ ꯁꯤꯗꯕꯨ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯅꯤ ꯀꯅꯥꯅꯣ ꯊꯥꯖꯗꯣꯏꯁꯦ ꯆꯤꯟꯖꯥꯎꯅ ꯂꯨꯈꯣꯏ ꯅꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯂꯥꯛꯏꯔꯣ ꯅꯣꯏꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ ꯅꯀꯣꯛ ꯑꯇꯥꯡꯕ ꯑꯅꯤꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯉꯥꯜꯅ ꯃꯤꯠꯀꯥꯁꯦ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯂꯨꯈꯣꯏꯅ ꯌꯥꯔꯦ ꯏꯕꯦꯝ ꯋꯥ ꯉꯥꯡꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯀꯣ ꯅꯆꯤꯟ ꯑꯆꯧꯕꯗꯣ ꯃꯤꯒꯤ ꯃꯃꯥꯏꯗ ꯊꯦꯡꯂꯛꯀꯦ ꯇꯧꯏ ꯇꯨꯀꯠꯆꯩꯌꯦꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯂꯣꯏꯗꯕ ꯑꯅꯤ ꯌꯥꯔꯦ ꯂꯩꯍꯧꯔꯣ ꯒꯨꯗ ꯕꯥꯏ ꯅꯁꯛꯁꯤꯡꯗꯨꯒ ꯊꯣꯜꯂꯤꯕ ꯃꯤꯡꯗꯥ ꯂꯛꯇꯥꯁꯤꯡꯗꯨꯒ ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯅꯩꯅꯦ ꯂꯨꯈꯣꯏꯅ ꯍꯩ ꯐꯩꯆꯠ ꯌꯦꯡꯉ ꯆꯠꯂꯨꯀꯣ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯈꯤꯅꯤ ꯆꯤꯟꯖꯥꯎ ꯅꯪꯁꯨ ꯅꯃꯥꯟꯅꯕꯤꯗꯣ ꯐꯖꯅ ꯄꯨꯕꯤꯌꯨ ꯅꯆꯤꯟ ꯑꯆꯧꯕꯗꯨꯅ ꯅꯃꯥꯏꯗ ꯈꯟꯖꯤꯠꯈꯤꯗꯨꯅ ꯎꯗꯗꯅ ꯑꯃꯨꯛ ꯇꯨꯁꯤꯟꯅꯤ ꯀꯣꯛꯆꯥꯎꯅ ꯑꯩꯅ ꯉꯁꯥꯏꯅ ꯗꯥꯎ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯕꯅꯤ
ꯅꯨꯡꯉꯥꯏꯔꯝꯗꯦꯕ ꯑꯋꯥꯡꯕ ꯎꯔꯝꯃꯦꯕ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ ꯁꯤꯕꯗ ꯀꯞꯅꯤꯡꯗꯕ ꯃꯆꯥ ꯍꯩꯗꯣ ꯃꯣꯏꯁꯤꯅꯤ ꯃꯣꯏꯕꯨ ꯍꯤꯡꯕꯩ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯃꯧꯋꯥ ꯅꯥꯏꯕꯁꯨ ꯈꯪꯂꯔꯣꯏ ꯃꯇꯝ ꯃꯥꯡꯅ ꯂꯥꯛꯍꯜꯂꯒ ꯑꯁ꯭ꯋꯥꯏꯗ ꯌꯨꯡꯁꯤꯟꯗꯅ ꯂꯩꯔꯝꯃꯗꯤ ꯐꯗꯧ ꯑꯩꯅ ꯇꯧꯊꯣꯔꯛꯄꯁꯤꯃ ꯖꯨꯀꯣꯠ ꯑꯃꯠꯇ ꯆꯥꯗꯦ ꯈꯟꯅꯗꯦꯕꯣ ꯑꯁ꯭ꯋꯥꯏꯗ ꯍꯣꯇꯦꯜ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯨꯁꯤ ꯆꯥꯔ ꯕꯣꯔꯥꯔ ꯈꯔ ꯆꯥꯔꯨꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯏ ꯑꯍꯜ ꯑꯃ ꯐꯝꯂꯒ ꯆꯥ ꯊꯛꯂꯤꯕꯗꯨ ꯎꯔꯤ ꯀꯣꯛꯆꯥꯎꯅ ꯂꯥꯛꯑꯣ ꯑꯁꯤꯗ ꯍꯦꯛꯇ ꯊꯧꯔꯁꯤ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ ꯂꯨꯈꯣꯏꯅ ꯏꯅꯦ ꯆꯥ ꯒ꯭ꯂꯥꯁ ꯑꯅꯤꯗꯪꯒ ꯕꯣꯔꯥ ꯄ꯭ꯂꯦꯠ ꯑꯃꯇꯪꯒ ꯄꯤꯕꯤꯌꯨꯕ ꯁꯣꯔꯣꯅ ꯍꯩ ꯅꯈꯣꯏ ꯑꯅꯤꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯆꯥ ꯕꯣꯔꯥ ꯌꯣꯟꯐꯝ ꯑꯁꯤꯗ ꯌꯨ ꯄꯤꯌꯨ ꯀꯥꯏꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯎꯁꯤꯟꯅꯈ꯭ꯔꯕ ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯕꯣꯔꯥ ꯍꯧꯐꯝ ꯊꯣꯛꯄ ꯍꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯣꯛꯆꯥꯎꯅ ꯁꯤꯕꯨ ꯃꯅꯥ ꯈꯔ ꯇꯥꯊꯤꯕ ꯖꯥꯠꯂꯣ ꯑꯩꯈꯣꯏꯕꯨ ꯌꯨ ꯊꯛꯄꯒꯤ ꯗꯥꯏꯠꯇ ꯑꯁꯤꯗ ꯐꯝꯂꯤꯕ ꯑꯍꯜꯁꯦ ꯑꯁꯤꯗ ꯍꯥꯏꯍꯟꯁꯤ ꯂꯨꯈꯣꯏꯅ ꯍꯣ ꯈꯨꯔꯥ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯁꯤꯒꯤ ꯏꯅꯦ ꯍꯣꯇꯦꯜ ꯐꯝꯕꯤꯁꯤꯅ ꯅꯥ ꯈꯔ ꯇꯥꯊꯤꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅ ꯑꯃ ꯃꯥꯅ ꯈꯨꯝꯂꯛꯄꯅ ꯑꯃ ꯈꯨꯔꯥꯅ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯨ ꯁꯅꯥꯖꯥꯎꯕꯅ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯅ ꯄꯔꯞ ꯂꯥꯛꯂꯒ ꯑꯩꯁꯤꯕꯨ ꯆꯠꯈ꯭ꯔꯣ ꯀꯥꯏꯅ ꯇꯥꯜꯂꯤꯗꯨꯕꯨ ꯅꯣꯏꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯍꯥ ꯑꯩꯅ ꯐꯝꯅꯤꯡꯂꯒ ꯐꯝꯅꯤ ꯐꯝꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯆꯠꯅꯤꯡꯂꯕꯁꯨ ꯀꯣꯛ ꯆꯠꯀꯅꯤ ꯆꯠꯅꯤꯡꯗ꯭ꯔꯕꯁꯨ ꯀꯣꯛ ꯇꯣꯛꯄꯤꯅꯤ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦꯕ ꯂꯨꯈꯣꯏꯅ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯖꯨꯒꯣꯠ ꯆꯥꯕ ꯑꯃꯠꯇ ꯊꯦꯡꯅꯗꯦ ꯏꯅꯦꯁꯤ ꯅꯥ ꯇꯥꯊꯤ ꯍꯥꯏꯗꯅ ꯈꯨꯔꯥꯁꯤꯗ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯒꯗꯤ ꯈꯨꯔꯥꯅ ꯍꯦꯟꯅ ꯁꯥꯊꯤꯔꯒ ꯂꯩꯔꯝꯂꯦ ꯀꯣꯛꯆꯥꯎꯅ ꯑꯗꯨꯗ ꯑꯩꯅ ꯉꯛꯂꯤꯁꯦ ꯃꯅꯥ ꯄꯪꯕ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯔꯒ ꯀꯃꯥꯏꯅ ꯆꯥ ꯊꯛꯄꯖꯥꯠꯅꯣ ꯃꯣꯏ ꯑꯅꯤꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯆꯥ ꯊꯛꯄꯗꯤ ꯉꯝꯂꯒ ꯏꯕꯥꯅꯤꯅꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯏꯕꯥꯅꯤꯗꯤ ꯅꯥ ꯄꯪꯕꯁꯨ ꯅꯠꯇꯦ ꯆꯠꯂꯣ ꯏꯅꯦꯁꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯒ ꯃꯅꯥꯀꯣꯡ ꯑꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛꯇ ꯍꯥꯏꯔꯨꯁꯨ ꯇꯥꯕꯁꯨ ꯌꯥꯏ ꯂꯨꯈꯣꯏ ꯁꯣꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯈꯔ ꯀꯟꯅ ꯍꯣꯏꯅꯦ ꯆꯥ ꯒ꯭ꯂꯥꯁ ꯑꯅꯤꯇꯪꯒ ꯕꯣꯔꯥ ꯄ꯭ꯂꯦꯠ ꯑꯃꯇꯪꯒ ꯄꯤꯕꯤꯌꯨꯕ ꯁꯣꯔꯣ ꯍꯟꯗꯛꯇꯤ ꯇꯥꯔꯗꯨꯅ ꯍꯣꯏ ꯏꯅꯦ ꯄꯤꯔꯛꯂꯒꯦ ꯉꯥꯛꯇꯪ ꯐꯝꯃꯝ ꯂꯨꯈꯣꯏꯅ ꯇꯥꯗꯤ ꯇꯥꯔꯕ ꯃꯥꯜꯂꯦ ꯍꯟꯗꯛꯇꯤ ꯁꯅꯥꯖꯥꯎꯕꯅ ꯁꯣꯔꯣ ꯑꯩꯒꯤꯁꯤ ꯀꯌꯥ ꯇꯥꯔꯒꯦ ꯀꯩꯅꯣ ꯇꯥꯗ ꯈꯪꯅꯕꯗ ꯉꯥꯏꯔꯤ ꯆꯦꯜꯂꯁꯤ ꯍꯥꯏꯔꯤꯗꯨꯕꯣ ꯃꯇꯝ ꯈꯖꯤꯛꯇ ꯂꯩꯈꯤꯁꯤ ꯀꯩꯗꯧꯔꯒꯦ ꯁꯣꯔꯣ ꯅꯨꯡꯁꯤꯗ ꯅꯪꯁꯤ ꯍꯥꯟꯅ ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗ ꯊꯦꯡꯅꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯑꯗꯨꯗꯤ ꯅꯠꯇ ꯍꯅꯨꯔꯀꯥꯟꯁꯤꯗ ꯊꯦꯡꯅꯗꯅ ꯅꯪꯁꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦꯗꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤꯒꯗꯨ ꯇꯩꯊꯣꯛꯏ ꯁꯣꯔꯣ ꯃꯥꯁꯨ ꯀꯞꯂꯒ ꯍꯥꯏꯒꯨꯝꯗꯅ ꯇꯥꯗ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯕꯅꯤ ꯃꯥꯅꯅꯦ ꯁꯤꯒꯟꯕ ꯑꯣꯏꯅ ꯇꯧꯗꯅꯅꯦ ꯑꯩꯁꯦ ꯏꯊꯟꯇ ꯉꯥꯏꯍꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯥꯗ ꯊꯦꯡꯅꯔꯕꯅꯤꯅ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏ ꯉꯁꯥꯏꯗꯒꯤ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯣ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄꯅꯦ ꯍꯥꯏꯅꯔꯤꯗꯣ ꯃꯅꯥꯗꯤ ꯑꯅꯤꯃꯛ ꯄꯪꯂꯕꯅꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅꯤ ꯇꯥꯟꯅꯔꯤꯕ ꯐꯝꯗꯨꯅ ꯇꯥꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯃꯅꯥꯀꯣꯡ ꯏ ꯇꯥꯗꯦꯗ ꯈꯥꯡꯉꯤ ꯂꯨꯈꯣꯏꯅ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯖꯥꯠꯅꯤ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯈꯣꯏꯅ ꯏꯔꯥꯡꯒ ꯇꯧꯔꯗꯅ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯀꯩꯁꯨ ꯈꯟꯗꯕ ꯖꯥꯠꯅꯤ ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯗꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯈꯔ ꯊꯨꯅ ꯄꯤꯕꯤꯔꯛꯎ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯇꯥꯕ ꯉꯝꯗ꯭ꯔꯦꯕ ꯈꯔ ꯊꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯅꯣꯏꯒꯤꯗꯣ ꯑꯗꯨ ꯏꯕꯨꯡꯉꯣ ꯅꯣꯏꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯣꯛꯆꯥꯎꯅ ꯂꯥꯏꯔꯛꯄꯥꯛꯇꯒꯤꯅꯦ ꯁꯤ ꯍꯥꯏꯔꯗꯤ ꯐꯔꯤꯅꯤ ꯇꯥꯁꯨ ꯇꯥꯔꯣꯏꯗꯕꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯁꯣꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯥ ꯑꯩ ꯑꯃ ꯂꯩꯅ ꯅꯪꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒ ꯏꯔꯥꯡ ꯇꯧꯅꯔꯤꯗꯣ ꯏꯕꯥꯅꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕ ꯅꯠꯇ꯭ꯔꯣ ꯁꯣꯔꯣ ꯅꯣꯛꯂꯒ ꯑꯣ ꯄꯥꯃꯨꯕ ꯆꯠꯂꯣ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯎ ꯑꯗꯣ ꯅꯍꯥꯟ ꯁꯣꯠꯈꯤꯕ ꯁꯦꯜꯗꯨꯗꯤ ꯄꯤꯕꯤꯔꯛꯎ ꯑꯩꯁꯨ ꯆꯪꯂꯗꯕꯅꯤ ꯀꯨꯏꯅꯒ ꯂꯩꯔꯔꯣꯏ ꯀꯣꯛꯆꯥꯎꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗꯀꯣ ꯑꯍꯜ ꯑꯅꯤꯁꯦ ꯃꯣꯏꯒꯤꯁꯦ ꯇꯧꯒꯦꯅ ꯇꯧꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤ ꯐꯪꯗꯦ ꯀꯥꯏꯅ ꯆꯠꯈꯜꯂꯤ ꯃꯤꯠ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯍꯜꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯦ ꯅꯍꯥ ꯑꯩꯈꯣꯏꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯣꯏꯅ ꯑꯣꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯈꯪꯗ꯭ꯔꯦꯗ ꯖꯨꯛꯁꯦ ꯖꯨꯛꯇꯥ ꯑꯃꯅꯤ ꯍꯥꯏꯅꯔꯤꯉꯩ ꯇꯣꯔꯣꯗꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯁꯥꯎꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯑꯩꯅ ꯑꯥꯗ ꯊꯤꯔꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯅꯪ ꯊꯤꯕꯗ ꯉꯁꯤ ꯑꯩꯁꯦ ꯂꯩꯀꯥꯏ ꯁꯥꯠꯂꯨꯔꯕꯅꯤ ꯍꯔꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯥꯇꯣꯝꯆꯧꯗꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯒ ꯁꯤꯔꯒ ꯐꯪꯂꯦꯕ
ꯅꯨꯡꯉꯥꯏꯇꯦꯗ ꯂꯥꯎ ꯏꯄꯥꯁꯨ ꯉꯥꯏꯍꯥꯛꯇ ꯄꯣꯂꯣꯏꯕ ꯌꯥꯎꯔꯨꯈꯤꯒꯦ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯇꯥꯎꯅꯤꯅꯦ ꯆꯠꯇꯕ ꯌꯥꯕ꯭ꯔꯗꯣ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯁꯤꯃ ꯑꯩꯅ ꯑꯃ ꯍꯥꯏꯅꯤ ꯃꯥꯅ ꯑꯃ ꯇꯥꯅꯤ ꯄꯦꯜꯂꯕꯅꯤ ꯇꯣꯔꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯅꯤ ꯉꯁꯥꯏꯈꯩꯗꯤ ꯎꯔꯨꯗꯕꯅꯤ ꯍꯧꯖꯤꯛꯇꯃꯛ ꯎꯔꯛꯏ ꯅꯨꯄꯥ ꯑꯅꯤꯈꯛ ꯐꯝꯂꯤꯕꯗꯨ ꯂꯨꯈꯣꯏ ꯑꯃꯗꯤ ꯀꯣꯛꯆꯥꯎꯁꯨ ꯇꯣꯔꯣꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯔꯣ ꯏꯀꯥꯏꯅ ꯃꯃꯥꯏꯒꯗꯨ ꯂꯨꯞꯊꯈꯤ ꯅꯨꯄꯥ ꯑꯣꯏꯔꯝꯕꯗꯨꯗ ꯈꯣꯟꯖꯦꯜꯒꯗꯨ ꯈꯔ ꯇꯞꯊꯅ ꯕꯥꯕꯥ ꯂꯥꯛꯑꯣ ꯆꯠꯂꯁꯦꯕ ꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ ꯂꯨꯈꯣꯏꯒ ꯀꯣꯛꯆꯥꯎꯒꯗꯨ ꯇꯣꯔꯣ ꯍꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯨꯈꯣꯏꯅ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯅ ꯅꯉꯛꯀꯗꯨ ꯇꯦꯛꯄ ꯇꯥꯔꯤ ꯈꯔ ꯌꯦꯡꯂꯗꯤ ꯌꯥꯔꯤ ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯑꯁꯤꯗ ꯀꯩꯅꯣꯝꯃ ꯈꯟꯕ ꯃꯥꯜꯂꯤ ꯄꯥꯝꯃꯒ ꯄꯥꯝꯃꯤ ꯀꯣꯛ ꯍꯥꯏꯌꯨ ꯀꯩꯅꯣ ꯅꯇꯥꯎ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯕꯤꯒꯦꯕ ꯍꯥꯏꯒꯨꯝꯗꯅ ꯏꯇꯥꯎ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯔꯖꯥꯠꯂꯣ ꯃꯁꯛꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯍꯜꯂꯛꯀꯦ ꯃꯁꯛꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯤ ꯑꯗꯣ ꯃꯉꯣꯟꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯃꯃꯤꯡꯁꯨ ꯍꯪꯍꯧꯗꯦ ꯑꯃꯨꯛ ꯌꯥꯔꯛꯇꯗꯅ ꯏꯆꯞ ꯆꯞꯅꯅꯤ ꯄꯥꯝꯕꯗꯤ ꯄꯥꯝꯃꯦꯕ ꯑꯗꯣ ꯅꯪꯅ ꯈꯔ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯨ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯆꯥ ꯕꯣꯔꯥꯒꯤ ꯄꯩꯁꯥꯗꯣ ꯄꯤꯊꯣꯛꯑꯝꯃꯨ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯁꯤ ꯑꯗꯨꯒ ꯌꯥꯅꯕ ꯍꯥꯏꯅꯕꯤꯔꯒꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯥꯒꯤ ꯄꯩꯁꯥ ꯄꯤꯔꯝꯗꯨꯅ ꯍꯟꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯔꯣꯗꯨ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯀꯟꯅ ꯁꯥꯟꯅꯔꯤ ꯁꯈꯤꯅ ꯕꯦꯃꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏꯗꯒꯤ ꯃꯆꯤꯗ ꯐꯝꯗꯅ ꯅꯣꯛꯐꯦꯠꯀ ꯇꯧꯗꯅ ꯂꯩꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯏꯆꯥꯕꯨ ꯂꯥꯕꯒ ꯎꯛꯅꯔꯛꯄ꯭ꯔꯥꯕ ꯑꯁ ꯈꯣꯏꯃꯥꯁꯤꯗꯤꯕ ꯃꯣꯟꯗ꯭ꯔꯪ ꯍꯦꯛ ꯁꯥꯟꯅꯕꯁꯤꯗ ꯁꯥꯟꯅꯐꯝꯒ ꯈꯪꯗꯦ ꯑꯣꯏꯕ ꯑꯣ ꯉꯁꯥꯏꯗꯣ ꯅꯨꯄꯥ ꯑꯅꯤꯈꯛ ꯊꯦꯡꯅꯔꯛꯑꯦ ꯃꯁꯛꯀꯗꯤ ꯈꯨꯐꯖ ꯑꯃ ꯃꯣꯏ ꯑꯅꯤ ꯎꯔꯨꯕꯗꯅꯤ ꯅꯆꯥꯅ ꯃꯆꯤ ꯐꯝꯗꯨꯅ ꯂꯩꯔꯤꯁꯤ ꯑꯗꯨꯕꯨꯕ ꯅꯨꯄꯥꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤꯅꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯍꯥꯏꯕꯗꯣ ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯥꯏꯌꯣꯕ ꯏꯃꯥꯅ ꯆꯠꯂꯒ ꯍꯥꯏꯅꯔꯁꯨ ꯍꯥꯏꯅꯒꯦꯕ ꯃꯣꯏꯅ ꯌꯥꯗ ꯂꯥꯛꯇꯒ ꯌꯥꯄꯣꯟꯇꯦ ꯍꯦꯛꯇ ꯐꯥꯔꯒ ꯂꯧꯒꯗꯕꯅꯤ ꯑꯣ ꯑꯩꯁꯨ ꯑꯗꯨ ꯈꯪꯂꯗꯤ ꯉꯁꯥꯏꯗꯒꯤ ꯃꯪꯂꯤꯁꯦ ꯃꯪꯂꯔꯣꯏ ꯑꯝꯇ ꯈꯪꯍꯧꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤꯗꯤ ꯃꯥꯟꯗꯦ ꯏꯁ ꯋꯥꯔꯤꯁꯤ ꯌꯥꯝ ꯂꯨꯔꯤꯅꯦ ꯑꯗꯨꯗꯤ ꯃꯃꯤꯡꯁꯨ ꯈꯪꯗꯕ ꯂꯩꯐꯝꯁꯨ ꯈꯪꯗꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯊꯤꯗꯧꯔꯤꯕ ꯏꯕꯦꯝꯃ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤ ꯍꯣꯏꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯐꯖꯅ ꯈꯟꯅꯔꯁꯤ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯆꯥꯔꯨꯔꯁꯤ ꯂꯥꯎ ꯅꯄꯥꯗꯤ ꯇꯣꯛꯄꯨ ꯇꯣꯛꯂꯝꯂꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯀꯣꯛꯆꯥꯎꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯏꯔꯨꯒ ꯂꯨꯊꯣꯛꯑꯗꯨꯅ ꯗ꯭ꯔꯦꯁꯀ ꯌꯥꯝ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯏꯁꯩꯒ ꯁꯛꯂꯒ ꯃꯁꯝꯗꯣ ꯍꯥꯠꯂꯤ ꯍꯜꯂꯛꯅꯔꯨꯒꯦ ꯉꯁꯤꯗꯤ ꯁꯥꯟꯅꯔꯨꯒꯦ ꯀꯨꯝꯍꯩꯗꯨꯝ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕ ꯃꯈꯣꯏ ꯈꯨꯜꯗ ꯀꯣꯏꯔꯨꯒꯦ ꯃꯈꯣꯏ ꯈꯨꯜꯗ ꯀꯣꯏꯔꯨꯒꯦ ꯊꯝꯕꯥꯜꯅ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯨ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯐꯤꯔꯣꯜꯒ ꯅꯥꯟꯅ ꯁꯦꯠꯇꯅ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯅꯦ ꯅꯪꯕꯣ ꯏꯃꯥꯅ ꯆꯥꯛꯀ ꯂꯣꯏꯔꯕꯅꯤ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯎ ꯑꯩꯁꯦ ꯊꯕꯛ ꯑꯔꯨꯕꯅꯤ ꯆꯠꯇꯣꯏꯁꯤ ꯆꯥꯛꯀꯗꯣ ꯍꯜꯂꯒ ꯆꯥꯔꯒꯦ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯏꯁ ꯏꯆꯥꯗꯤ ꯀꯔꯤ ꯊꯕꯛ ꯆꯠꯇꯣꯏꯕ ꯁꯦꯜꯕꯨ ꯀꯌꯥꯅꯣ ꯈꯪꯗꯦ ꯈꯔ ꯄꯤꯔꯣ ꯃꯤ ꯅꯨꯄꯤ ꯎꯅꯕ ꯆꯠꯇꯣꯏꯅꯤ ꯍꯥ ꯑꯁꯦꯡꯕꯔꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯁꯦ 이마다 레이리브 셀싱세 로이나 부크루 누피 우나니 보하이르디 이마디 피르게다 레이라버니 아도 까리 람다기노 마사카 파자브로 마밍나 까리 까우게바 이마다수 카라 하유드나 오이수 캉디예 탕나바 콜라시다기니 마사카데 ꯑꯗꯨꯝ ꯐꯖꯩ 마도 야나바 하이나바네 ꯆꯠꯇꯣꯏꯁꯤ ꯍꯣꯏ ꯑꯗꯣ ꯌꯥꯔꯗꯤ ꯍꯣꯔꯦꯟ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯂꯁꯨ 이마ꯗꯤ 이야ꯗ ꯌꯥꯏꯀꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤ ꯌꯥꯔꯤꯁꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯂꯨꯈꯣꯏ ꯑꯃꯗꯤ ꯀꯣꯛꯆꯥꯎꯗꯨ ꯇꯣꯔꯣꯍꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯃꯌꯨꯝꯗꯤ ꯈꯪꯗꯕꯅ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯇꯣꯔꯣꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯁꯣꯝꯗꯁꯨ ꯇꯣꯔꯣꯗꯨ ꯇꯞ ꯇꯥꯅ ꯀꯦꯁꯤꯟꯗꯨꯅ ꯉꯔꯥꯡꯒꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯊꯣꯛꯆꯔꯛꯄꯅꯤ ꯏꯁꯣꯔ ꯃꯥꯒꯤ ꯀꯨꯝꯍꯩꯁꯤꯁꯨ ꯑꯉꯛꯄꯅꯤ ꯑꯍꯨꯝꯗꯨ ꯈꯪꯊꯦꯡ ꯍꯦꯛ ꯊꯦꯡꯅꯩ ꯇꯣꯔꯣꯗꯤ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯑꯃꯔꯣꯝꯗꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯀꯣꯛꯆꯥꯎꯁꯨ ꯃꯤꯍꯨꯜꯒꯗꯨ ꯗꯪ ꯆꯣꯡꯉꯤ ꯄꯥꯝꯖꯕ ꯅꯨꯄꯤ ꯊꯦꯡꯅꯕꯗ ꯋꯥꯈꯜꯒꯗꯨ ꯈꯔ ꯅꯨꯡꯉꯥꯏꯖꯩ ꯇꯣꯔꯣ ꯑꯃꯗꯤ ꯀꯣꯛꯆꯥꯎꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯨꯞꯀꯅꯤ ꯍꯥꯏꯕꯒ ꯀꯥꯎꯈ꯭ꯔꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯂꯨꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅꯣ ꯑꯌꯦꯡꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯣ
ꯂꯝꯕꯤꯁꯤꯗ ꯑꯎꯕ ꯃꯤꯅ ꯎꯔꯗꯤ ꯁꯣꯏꯗꯅ ꯉꯥꯎꯕ ꯑꯣꯏꯅ ꯎꯕꯤꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨꯒꯤ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯛꯏ ꯂꯨꯈꯣꯏꯅ ꯏꯗꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯈꯔ ꯌꯦꯡꯅꯔꯗꯤ ꯇꯨꯝꯁꯤꯟꯈꯤꯕ ꯇꯥꯔꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯇꯣꯔꯣ ꯏꯀꯥꯏꯅ ꯃꯃꯥꯏꯒꯗꯨ ꯉꯥꯛꯁꯤꯜꯂꯤ ꯑꯗꯨꯒ ꯆꯠꯄ ꯍꯧꯏ ꯀꯣꯛꯆꯥꯎꯅ ꯏꯗꯣ ꯑꯃꯁꯤ ꯆꯠꯈ꯭ꯔꯦ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯣꯕ ꯁꯣꯝꯗꯁꯨ ꯇꯣꯔꯣꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯉꯥꯏꯈꯣ ꯀꯥꯏꯅ ꯑꯝꯇ ꯈꯥꯝꯂꯛꯇꯦ ꯃꯤ ꯈꯥꯝꯂꯛꯑꯣ ꯑꯁ ꯈꯥꯝꯂꯛꯇꯦꯕ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯇꯣꯔꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯂꯨꯈꯣꯏꯅ ꯍꯣꯏ ꯏꯆꯜ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯇꯣꯔꯣ ꯆꯞ ꯂꯦꯞꯄꯤ ꯋꯥꯈꯜꯗꯁꯨ ꯑꯆꯨꯝꯅ ꯈꯜꯂꯤ ꯏꯁ ꯈꯥꯝꯗꯤ ꯈꯥꯝꯂꯛꯏꯍꯦ ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯖꯥꯠꯅꯣ ꯑꯁꯤ ꯈꯟꯅ ꯇꯣꯔꯣꯗꯣ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯌꯥꯅꯤꯌꯦ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯑꯩꯈꯣꯏꯒꯤꯁꯤ ꯀꯩꯅꯣꯅꯦ ꯀꯩꯅꯣꯗꯣ ꯈꯪꯗ꯭ꯔꯣ ꯂꯨꯈꯣꯏꯅ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯁꯨꯝꯗꯧꯕꯗꯣ ꯁꯨꯃꯥꯏ ꯇꯧꯔꯒ ꯁꯨꯝꯗꯧꯕꯗꯣ ꯈꯪꯗ꯭ꯔꯣ ꯇꯣꯔꯣꯅ ꯍꯦ ꯅꯣꯏꯒꯤꯁꯦ ꯑꯩꯁꯦ ꯅꯨꯄꯤꯅꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎ ꯍꯥꯏꯕ꯭ꯔꯣ ꯂꯨꯈꯣꯏꯅ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ ꯏꯕꯦꯝꯃ ꯁꯥꯎꯈꯤꯅꯨ ꯑꯩꯈꯣꯏꯒꯤꯁꯦ ꯍꯥꯏꯒꯦ ꯇꯧꯕ ꯋꯥꯗꯣ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯇꯧꯕꯅꯤ ꯀꯩ ꯋꯥꯅꯣ ꯍꯥꯏꯗꯣꯏ ꯑꯣꯏꯔꯗꯤ ꯁꯠ ꯍꯥꯏꯔꯛꯑꯣ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯂꯨꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯁꯤꯅ ꯁꯣꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯔꯕ ꯑꯗꯨꯗ ꯁꯨꯝ ꯁꯛ ꯈꯪꯅꯅꯤꯡꯉꯦ ꯍꯥꯏꯔꯤꯕ ꯀꯩ ꯀꯥꯏꯒꯦ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯅꯣꯏꯅ ꯑꯩ ꯈꯥꯝꯂꯤꯁꯦ ꯑꯗꯣ ꯅꯣꯏꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯑꯩꯒꯤꯅ ꯂꯨꯈꯣꯏ ꯏꯇꯥꯎ ꯑꯁꯤꯒꯤꯅ ꯀꯣꯛꯆꯥꯎ ꯑꯗꯣ ꯏꯆꯜꯒꯤꯗꯤ ꯇꯣꯔꯣ ꯀꯧꯏ ꯑꯗꯣ ꯇꯥ ꯀꯣꯛꯆꯥꯎ ꯂꯥꯛꯂꯤꯕ ꯀꯥꯡꯂꯦꯟ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯅ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯅꯣꯏꯁꯨ ꯆꯠꯈ꯭ꯔꯣ ꯁꯣꯏꯗꯅ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯄꯤꯌꯨꯀꯣ ꯑꯩꯁꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯒꯦꯕ ꯇꯣꯔꯣꯁꯨ ꯅꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ ꯀꯣꯛꯆꯥꯎ ꯍꯣꯏꯁꯨ ꯍꯔꯥꯎꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯟꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯥꯛꯂꯦ ꯌꯧꯔꯛꯂꯦ ꯄꯥꯈꯪ ꯂꯩꯁꯥ ꯀꯌꯥꯅ ꯈꯨꯠ ꯊꯦꯛꯇꯨꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠ ꯀꯥꯡꯂꯦꯟ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯅꯧꯅ ꯃꯌꯣꯜ ꯆꯣꯡꯈꯠꯂꯛꯂꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯌꯥꯒꯤ ꯊꯃꯣꯏ ꯏꯔꯥꯡ ꯂꯥꯡꯍꯟꯕꯅꯤ ꯇꯣꯔꯣ ꯃꯍꯥꯛꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯕꯅ ꯋꯥꯈꯜ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤ ꯍꯥꯏꯐꯝ ꯈꯪꯗꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯟꯅ ꯀꯦꯔꯤ ꯁꯈꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯅꯍꯥꯟꯈꯩ ꯀꯦꯗꯕꯅꯔ ꯀꯩꯅꯣ ꯉꯁꯤꯗꯤ ꯀꯦꯊꯣꯔꯛꯄꯁꯤꯗ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯣꯔꯦꯟꯗꯤ ꯅꯨꯄꯥꯗꯣ ꯅꯪ ꯎꯕꯗ ꯉꯥꯎꯈꯤꯗꯅ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯅꯨ ꯀꯥꯏꯅ ꯍꯥꯏꯔꯛꯇꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯍꯥꯏꯔꯛꯑꯗꯤ ꯀꯣꯛ ꯂꯥꯎꯅ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯤ ꯏꯃꯥꯅ ꯑꯗꯨꯒꯤ ꯌꯥꯝꯅ ꯋꯥꯕꯤꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯦ ꯆꯦꯟꯒꯦ ꯍꯥꯏꯔꯁꯨ ꯍꯌꯦꯡ ꯆꯦꯜꯂꯨ ꯉꯁꯤꯗꯤ ꯀꯥꯡꯂꯦꯟ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯐꯠꯇꯦꯕ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯀꯥꯡꯂꯦꯟ ꯅꯨꯃꯤꯠꯇ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕꯁꯤ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯕ ꯉꯝꯗꯦ ꯀꯥꯡꯈꯣꯡ ꯆꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯣꯏꯕ ꯏꯃꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯕ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯂꯩꯔꯨꯁꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯀꯦꯒꯦꯕ ꯍꯥꯏꯅꯔꯤꯉꯩ ꯁꯅꯥ ꯆꯥꯎꯕꯗꯨ ꯃꯐꯤꯒ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯁꯝꯒꯗꯨ ꯁꯟꯅ ꯂꯦꯛꯄ ꯃꯥꯟꯈꯩ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯕꯦꯝꯃ ꯅꯣꯏꯒꯤ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯀꯥꯞꯄꯗꯣ ꯏꯄꯥꯁꯨ ꯑꯃꯨꯛꯇ ꯀꯥꯞꯀꯦ ꯄꯨꯊꯣꯔꯛꯎ ꯆꯠꯂꯣ ꯅꯪꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯇꯣꯏꯕ ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯍꯅꯨꯊꯪꯁꯤꯗ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯁꯤꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯤꯕꯅꯣ ꯃꯁꯝꯒꯁꯤꯅ ꯁꯟꯅ ꯂꯦꯛꯄ ꯍꯦꯛ ꯃꯥꯟꯈꯩ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯀꯥꯞꯀꯦ ꯄꯨꯊꯣꯔꯛꯎ ꯀꯥꯏ ꯀꯔꯤꯅꯣꯕ ꯃꯥꯅ ꯇꯧꯔꯛꯏꯁꯦ ꯅꯪꯒꯤꯁꯦ ꯄꯥꯈꯪ ꯁꯥꯔꯤꯕ ꯀꯥꯏꯗꯨꯔꯣ ꯀꯥꯡꯂꯦꯟ ꯅꯨꯃꯤꯠꯁꯤꯗ ꯅꯨꯄꯤ ꯎꯅꯕꯒ ꯂꯩꯕ ꯆꯥꯠꯂꯕ ꯇꯣꯔꯣ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ ꯀꯩꯅꯣ ꯄꯥꯕ ꯅꯪꯅ ꯇꯧꯔꯛꯏꯁꯤꯅ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯑꯣ ꯑꯩꯁꯨ ꯊꯕꯛ ꯂꯩꯌꯦ ꯑꯗꯨ ꯆꯠꯇꯣꯔꯤꯕ ꯑꯁ ꯄꯨꯡꯁꯤꯁꯨ ꯌꯥꯗ꯭ꯔꯦꯅꯦ ꯑꯩ ꯆꯠꯂꯦ ꯅꯃꯥꯅ ꯆꯥꯅ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯑꯩꯒꯤ ꯆꯥꯛꯀ ꯍꯥꯞꯄꯨꯅꯨ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯈꯔ ꯆꯦꯛꯁꯤꯜꯂꯣ ꯍꯌꯦꯡ ꯙꯣꯛ ꯂꯥꯎꯅ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯇꯅ ꯏꯃꯥ ꯅꯪ ꯀꯞꯆꯁꯅꯤ ꯁꯤ ꯑꯩꯁꯨ ꯊꯦꯡꯂꯦ ꯃꯅꯝ ꯅꯝꯃꯣ ꯁꯣꯝꯗꯅ ꯀꯣꯛꯆꯥꯎꯗꯣ ꯇꯣꯔꯣꯕꯨ ꯉꯥꯏꯗꯨꯅ ꯂꯩ ꯇꯣꯔꯣꯁꯨ ꯊꯣꯛꯂꯛꯇꯨꯅ ꯑꯅꯤꯗꯨ ꯃꯐꯝ ꯑꯃꯗ ꯂꯥꯛꯃꯤꯟꯅꯩ ꯇꯣꯔꯣꯗꯣ ꯈꯥꯎ ꯑꯃꯁꯨ ꯌꯥꯜꯂꯤ ꯀꯩꯅꯣ ꯅꯪꯅ ꯈꯥꯎ ꯑꯆꯧꯕ ꯑꯃ ꯌꯥꯜꯂꯤꯗꯨꯅ ꯈꯦꯆꯤꯅꯤ ꯅꯪ ꯄꯤꯖꯅꯤꯡꯗꯨꯅ ꯏꯃꯥꯗ ꯍꯧꯍꯜꯂꯛꯄꯅꯤ ꯑꯗꯣ ꯅꯃꯥꯟꯅꯕ ꯑꯃꯗꯨꯗꯤ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯃꯥꯗꯣ ꯂꯥꯛꯀꯦ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨꯗ ꯃꯃꯥꯗꯣ ꯃꯁꯥ ꯉꯝꯁꯤꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯗꯣ ꯑꯩꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯔꯨꯗꯦ ꯑꯗꯨ ꯇꯣꯔꯣ
ꯅꯪꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯒ ꯅꯪꯒꯁꯤ ꯀꯅꯥꯅ ꯍꯟꯒꯦꯕ ꯑꯩꯒꯤꯗꯤ 45 ꯁꯨꯔꯤ ꯇꯣꯔꯣ ꯏꯀꯥꯏꯅ ꯑꯩꯁꯨ 94 ꯁꯨꯔꯦ ꯆꯍꯤ 2 ꯈꯛꯇꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯤꯁꯤ ꯐꯔꯦꯅꯦ ꯑꯗꯣ ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯑꯩꯈꯣꯏ ꯏꯃꯥꯅꯗꯤ ꯃꯃꯧ ꯅꯨꯄꯤ ꯄꯨꯁꯤꯜꯂꯣꯗ ꯍꯥꯏꯗꯅ ꯂꯩ ꯑꯩꯁꯨ ꯄꯨꯁꯤꯜꯂꯒꯦ ꯈꯜꯂꯤ ꯅꯪꯗꯤ ꯀꯩ ꯈꯜꯂꯤꯕ ꯑꯩꯗꯤ ꯏꯌꯥꯗ ꯌꯥꯏꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯤꯌꯦ ꯏꯃꯥꯅꯁꯨ ꯌꯨꯝ ꯄꯥꯟꯈ꯭ꯔꯣꯗ ꯍꯥꯏꯗꯅ ꯂꯩꯔꯤ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ ꯌꯥꯔꯕ꯭ꯔꯣ ꯑꯗꯣ ꯉꯁꯤꯗꯤ ꯀꯥꯡꯂꯦꯟ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯐꯠꯇꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯦꯜꯂꯁꯤ ꯏꯁ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯃꯣꯏꯅ ꯃꯌꯨꯝ ꯄꯥꯟꯕ ꯂꯣꯏꯊꯣꯛꯑꯒ ꯄꯉꯥꯡꯗ ꯉꯥꯡꯉꯤꯅꯤ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯣ ꯁꯦ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯣ ꯍꯥꯏꯌꯨ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯅꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯂꯒꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯈꯪꯗꯣꯏꯕ ꯌꯥꯗ꯭ꯔꯦꯗꯅ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯇꯥꯛꯇꯣꯏꯕ ꯈꯜꯂꯨ ꯑꯄꯥꯝꯕ ꯑꯃ ꯍꯣꯏꯁꯦ ꯌꯥꯔꯤꯕ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯍꯌꯦꯡ ꯋꯥꯏ ꯑꯩꯅ ꯅꯣꯏꯗ ꯂꯩꯔꯀꯥꯟꯗ ꯑꯩꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯑꯁꯨꯝ ꯇꯧꯅ ꯀꯥꯡꯂꯦꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯣꯔꯣ ꯑꯃꯗꯤ ꯀꯣꯛꯆꯥꯎ ꯆꯦꯜꯂꯝꯃꯤ ꯊꯝꯕꯥꯜꯗꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯁꯈꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯈꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯇꯣꯔꯣ ꯑꯃꯗꯤ ꯀꯣꯛꯆꯥꯎꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯔꯣꯅ ꯀꯣꯛꯆꯥꯎꯗ ꯍꯥꯏꯔꯛꯏ ꯃꯣꯏꯇꯥꯗ ꯍꯌꯦꯡꯗꯤ ꯏꯄꯥꯝꯅ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯁꯤ ꯀꯨꯏꯔꯦ ꯏꯄꯥꯝꯗ ꯆꯠꯇꯕ ꯏꯃꯥꯗꯣ ꯌꯥꯝ ꯎꯅꯤꯡꯉꯤ ꯍꯣꯔꯦꯟ ꯇꯥꯗꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯦꯡꯕꯤꯔꯛꯑꯣ ꯍꯌꯦꯡ ꯌꯨꯝꯗ ꯄꯨꯅꯅꯕ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯍꯥꯏꯔꯨꯔꯒ ꯅꯄꯥꯝ ꯑꯗꯨꯝ ꯆꯠꯇꯅ ꯂꯩꯔꯕꯗꯨꯗ ꯅꯣꯡꯃ ꯅꯤꯅꯤꯁꯨ ꯈꯔ ꯀꯥꯜꯂꯨ ꯀꯩꯗꯧꯒꯦ ꯅꯈꯨꯠꯇ ꯄꯩꯁాꯈꯔ ꯄꯥꯏꯕꯗꯨꯗ ꯅꯄꯥꯝꯗ ꯆꯠꯅꯤꯡꯉꯤꯅꯤ ꯀꯩꯅꯣ ꯃꯣꯏꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯗꯣ ꯑꯩꯅ ꯌꯨꯝꯗ ꯆꯠꯂꯒ ꯏꯄꯥꯝꯗ ꯄꯩꯁా ꯄꯤꯁꯤꯅꯤꯅꯦ ꯑꯩꯅ ꯏꯄꯥꯗ ꯄꯩꯁꯥ ꯄꯤꯕꯗꯣ ꯅꯪ ꯅꯃꯤꯠꯇꯨꯅ ꯎꯍꯧꯔꯕ꯭ꯔꯣ ꯍꯦ ꯆꯤꯡꯒꯟꯕꯤ ꯌꯥꯔꯦ ꯎꯍꯧꯒꯦꯔ ꯎꯍꯧꯔꯣꯏꯔ ꯅꯪꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯁꯤꯟꯅꯕꯕꯨ ꯀꯗꯥꯏꯗ ꯊꯝꯒꯦ ꯉꯁꯤ ꯄꯤꯁꯤꯅꯤ ꯅꯣꯡꯉꯥꯜꯂꯒ ꯍꯪꯕꯗ ꯂꯩꯇꯦ ꯂꯣꯏꯈ꯭ꯔꯦ ꯁꯤ ꯉꯥꯛꯇꯅꯤ ꯅꯪꯗꯤ ꯑꯩꯅ ꯁꯣꯝꯗ ꯋꯥꯅ ꯊꯕꯛ ꯁꯨꯔꯤꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯗꯦꯅꯦ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯍꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯣꯏꯅꯣ ꯅꯪ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯅꯕꯁꯨ ꯉꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯌꯥꯔꯦ ꯃꯣꯏꯇꯥꯗ ꯑꯩꯅ ꯍꯌꯦꯡꯁꯦ ꯉꯥꯏꯍꯥꯛꯇꯪ ꯏꯄꯥꯝꯗ ꯆꯠꯂꯨꯁꯦ ꯍꯥꯏꯔꯨꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯣ ꯌꯥꯔꯦ ꯆꯠꯂꯔꯣꯏꯁꯤ ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏ ꯃꯆꯥꯒ ꯃꯃꯧꯒ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯝꯕꯥꯜ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯍꯩ ꯀꯩꯗꯧꯔꯦ ꯃꯧ ꯅꯣꯏꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯅꯔꯤꯗꯨꯕꯣ ꯇꯞꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯣ ꯌꯨꯝ ꯊꯪꯅꯕꯁꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯈꯤꯗꯣꯏꯅꯣ ꯏꯃꯥ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯀꯣ ꯇꯣꯔꯣꯅ ꯌꯥꯔꯦ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯆꯥ ꯅꯨꯄꯥꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯐꯕ ꯁꯥꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤ ꯅꯠꯇ꯭ꯔꯣ ꯀꯣꯛꯆꯥꯎ ꯇꯣꯔꯣꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯅꯪꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯃꯅ ꯑꯩꯒꯤ ꯏꯃꯥꯗ ꯉꯥꯡꯕꯁꯦ ꯆꯠꯂꯣ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯆꯠꯈꯤꯅꯤꯌꯦ ꯑꯩꯁꯨ ꯅꯪꯒꯤꯅ ꯌꯨꯝꯁꯤꯗ ꯁꯨꯡꯂꯩ ꯂꯩꯕꯤꯔꯣꯏꯌꯦ ꯑꯩꯕꯨ ꯌꯨꯝ ꯂꯩꯇꯕ ꯃꯤꯔꯣ ꯅꯣꯏꯅ ꯇꯥꯟꯗ꯭ꯔꯁꯨ ꯏꯁꯥꯅ ꯈꯪꯅ ꯆꯠꯈꯤꯅꯤ ꯅꯣꯏꯅ ꯑꯩꯕꯨ ꯏꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯕꯤꯕ ꯅꯠꯇ꯭ꯔꯣ ꯊꯝꯕꯥꯜꯅ ꯍꯩꯃꯧ ꯌꯥꯔꯦ ꯅꯪꯁꯨ ꯅꯆꯤꯟꯗꯣ ꯀꯜꯂ ꯅꯨꯄꯥꯁꯤꯅ ꯁꯥꯎꯔꯤ ꯈꯪꯂꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯇ꯭ꯔꯣ ꯅꯆꯤꯟꯗꯣ ꯑꯗꯨꯝ ꯀꯜꯂꯗꯤ ꯐꯨꯕꯤꯕ ꯇꯥꯕ ꯅꯁꯥꯅ ꯅꯆꯥꯗꯣ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯤ ꯅꯋꯥꯅ ꯄꯨꯔꯩꯕꯁꯤꯅ ꯃꯤꯠ ꯉꯥꯎꯗꯅꯕ ꯂꯨꯅ ꯈꯟꯕꯤꯅꯕ ꯇꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯑꯗꯨꯗꯤ ꯅꯠꯇ ꯏꯁꯧꯒ ꯏꯔꯥꯡꯒ ꯑꯗꯨꯗꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯅꯣ ꯌꯨꯝꯗ ꯂꯩꯅꯤꯡꯗꯣꯏꯁꯦ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯕ ꯇꯥꯕ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯍꯥꯏꯔꯤꯁꯤꯅꯤ ꯇꯣꯔꯣ ꯀꯞꯇꯨꯅ ꯑꯩꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯤ ꯂꯥꯟꯈꯤꯕꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯁꯨꯛ ꯇꯝꯊꯤꯅ ꯑꯩꯕꯨ ꯑꯣꯠꯄꯤꯔꯤꯅꯣ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯦ ꯍꯥꯏꯅ ꯍꯔꯥꯎꯔꯨꯔꯒ ꯏꯆꯥ ꯌꯥꯎꯗꯕꯒꯤ ꯑꯃꯨꯛ ꯍꯦ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯇꯣꯜꯂꯤꯗ ꯁꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯊꯕꯛ ꯃꯐꯝꯗꯅꯤ ꯀꯣꯛꯆꯥꯎꯗꯨ ꯂꯨꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯨꯈꯣꯏꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯁꯨꯛꯂꯒ ꯂꯥꯛꯏꯗꯨꯅ ꯑꯃꯨꯛ ꯈꯠꯅꯔꯛꯂꯕ꯭ꯔꯣ ꯍꯥꯟꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯗꯥꯏ ꯍꯧꯖꯤꯛ ꯅꯧꯅꯕ ꯌꯥꯗ꯭ꯔꯕꯣ ꯏꯇꯥꯎ ꯑꯩ ꯌꯨꯝꯗ ꯍꯟꯅꯤꯡꯗ꯭ꯔꯦ ꯃꯥꯒꯤ ꯏꯁꯧ ꯇꯥꯅꯤ ꯈꯟꯕꯗ ꯀꯣꯛꯁꯤ ꯌꯥꯝ ꯉꯥꯎꯋꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯕꯩ ꯅꯤꯡꯕꯅꯤ ꯑꯗꯨꯒꯗꯤ ꯃꯆꯤꯟ ꯀꯨꯀꯠꯅꯃ ꯑꯩꯅ ꯋꯥ ꯑꯃ ꯉꯥꯡꯕꯗ ꯃꯥꯅ 100ꯅꯤ ꯈꯨꯝꯂꯛꯇꯣꯏꯁꯦ ꯏꯃꯥꯒꯁꯨ ꯌꯥꯝꯅ ꯈꯠꯅꯩ ꯎꯅꯕ ꯌꯥꯗꯦ ꯍꯨꯏ ꯍꯧꯗꯣꯡꯒꯨꯝꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯅꯪꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯗꯨꯗꯤ ꯑꯗꯨꯗ ꯀꯣꯛ ꯌꯥꯔꯦ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯀꯩꯅꯣ ꯃꯥꯅꯁꯨ ꯅꯪ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕ ꯈꯪꯂꯤꯗꯨꯗꯤ ꯌꯥꯔꯦ ꯏꯕꯣ ꯑꯩ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯤꯃꯛꯀꯤ ꯅꯨꯄꯤ ꯊꯤꯗꯅ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯝꯂꯁꯨ ꯐꯗꯧ ꯀꯔꯤ ꯅꯨꯡꯒꯤ ꯅꯨꯄꯤ ꯊꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯏ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯀꯅꯥꯅ ꯈꯪꯕ ꯅꯔꯥꯏꯕꯛꯅ ꯐꯗꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯨ
ꯈꯜꯂꯨ ꯈꯜꯂꯨ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯈꯜꯂꯨ ꯈꯪꯗꯦ ꯏꯇꯥꯎ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯕ ꯍꯥꯏꯕꯨ ꯁꯥꯟꯇꯤꯗ ꯂꯩꯕ ꯑꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯩ ꯀꯔꯤꯝꯇ ꯄꯥꯝꯗꯦ ꯇꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯣꯛ ꯇꯧꯔꯨꯗꯅ ꯅꯪꯅꯕꯨ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯗꯤ ꯑꯃꯁꯤꯗꯤ ꯍꯔꯥꯎꯗꯅ ꯂꯣꯏꯈ꯭ꯔꯗꯕꯅꯤ ꯇꯨ ꯍꯥꯏꯅꯔꯤꯉꯩ ꯆꯥ ꯄꯨꯔꯒ ꯂꯥꯛꯑꯦ ꯇꯝꯐꯥꯅ ꯇꯥꯂꯨꯈꯣꯏ ꯆꯥ ꯄꯨꯔꯛꯑꯦ ꯁꯤꯁꯦ ꯍꯥꯟꯅ ꯊꯛꯑꯣ ꯑꯗꯨꯒ ꯊꯕꯛꯇꯣ ꯀꯣꯟꯅ ꯁꯨꯔꯣ ꯂꯨꯈꯣꯏꯅ ꯑꯃꯗꯣ ꯈꯔ ꯌꯥꯝꯅ ꯄꯤꯊꯛꯄꯤꯌꯨ ꯃꯌꯨꯝꯗ ꯆꯥꯛ ꯄꯤꯖꯔꯛꯇꯦ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕꯒꯤ ꯇꯥꯀꯣꯛꯆꯥꯎ ꯆꯥꯛ ꯆꯥꯔꯛꯇꯕ꯭ꯔꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯂꯨꯁꯤ ꯑꯩ ꯆꯥꯛ ꯊꯤꯔꯛꯀꯦ ꯈꯔ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯌꯥꯔꯅꯤ ꯁꯤ ꯁꯨꯝ ꯊꯛꯂꯒꯦ ꯌꯥꯔꯣꯏ ꯂꯥꯛꯑꯣꯕꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯆꯥꯎꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯀꯣꯛꯆꯥꯎꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯏꯟꯅꯔꯛꯏ ꯁꯤꯗ ꯐꯝꯃꯣ ꯑꯩ ꯆꯥꯛ ꯁꯦꯝꯂꯛꯀꯦ ꯄꯥꯈꯠꯀꯅꯣ ꯀꯅꯥꯝꯇ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯍꯪꯒꯣꯏꯔꯤꯗꯣ ꯅꯌꯨꯝꯃꯛꯅꯤ ꯈꯜꯂꯣ ꯀꯩꯁꯨ ꯀꯣꯏꯒꯅꯨ ꯁꯤ ꯆꯥꯔꯣ ꯑꯩꯅ ꯊꯣꯡꯕꯅꯤ ꯍꯥꯎꯇ꯭ꯔꯁꯨ ꯍꯥꯎꯏ ꯍꯥꯏꯒꯗꯕ ꯀꯣꯛꯆꯥꯎꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯆꯥꯛ ꯆꯥꯕ ꯍꯧꯏ ꯇꯥꯟꯖꯥꯗꯨꯗ ꯇꯝꯐꯥꯗꯨ ꯃꯀꯣꯛ ꯉꯥꯎꯔꯛꯂꯗꯨꯅ ꯂꯩꯃꯥꯏꯗ ꯍꯩꯊꯔꯛꯏ ꯃꯇꯧꯗꯨꯗ ꯆꯥꯛ ꯆꯥꯔꯝꯕ ꯀꯣꯛꯆꯥꯎꯗꯨ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯆꯪꯂꯛꯏ ꯀꯣꯛꯆꯥꯎꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯝ ꯁꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯀꯣꯛꯆꯥꯎꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯣꯟꯗꯨꯅ ꯊꯥꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯅꯪꯅ ꯏꯆꯥꯕꯨ ꯃꯥꯡꯍꯟꯒꯦ ꯍꯣꯠꯅꯔꯝꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯑꯩꯅ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯩꯗꯤ ꯆꯨꯝꯅꯗꯒꯤ ꯃꯥꯕꯨ ꯋꯥꯈꯜ ꯂꯥꯛꯅꯕ ꯍꯣꯠꯅꯖꯕꯅꯤ ꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯏꯆꯥꯅꯨꯄꯤꯅ ꯋꯥꯈꯜ ꯍꯦꯛ ꯂꯥꯛꯄꯒ ꯃꯥꯕꯨ ꯄꯨꯗꯨꯅ ꯅꯌꯨꯝꯗ ꯆꯠꯈꯤꯒꯗꯕꯅꯤ ꯃꯥꯅ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ ꯅꯠꯇꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯠꯄ ꯉꯝꯂꯣꯏ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯇꯝꯐꯥꯒꯤ ꯃꯃꯥꯅ ꯌꯥꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯝꯐꯨꯗ ꯄꯤꯁꯤꯟꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤ ꯇꯣꯔꯣ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤ ꯃꯄꯨꯔꯣꯏꯕꯅ ꯂꯥꯛꯄ ꯉꯥꯏꯖꯔꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯨꯏꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯏ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯇꯝꯐꯥꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯇꯣꯔꯣ ꯇꯝꯐꯥ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯩꯇꯥꯗ ꯅꯨꯄꯤ ꯑꯁꯤꯅ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯀꯣꯛꯆꯥꯎꯅ ꯃꯥꯁꯦ ꯑꯩꯅ ꯄꯥꯝꯗꯅ ꯌꯨꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯔꯛꯂꯕꯅꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯈꯛ ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯉꯥꯏꯍꯥꯛ ꯁꯥꯎꯅꯔꯁꯨ ꯉꯥꯏꯍꯥꯛ ꯁꯤꯛꯅꯔꯕꯁꯨ ꯅꯪꯃꯛꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯔꯨꯗꯦ ꯐꯔꯦ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕꯗ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯌꯦꯠꯂꯔꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯖꯗꯕꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯈꯣꯏ ꯀꯅꯥꯃꯇꯅ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯑꯗꯣ ꯅꯪꯕꯨꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯀꯥꯏꯔꯕ ꯅꯤꯡꯉꯝꯗ꯭ꯔꯕ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯇꯣꯔꯣ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯈꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ ꯀꯥꯡꯈꯣꯡ ꯆꯥꯏꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ